Korea gi travel blogger nupi ma India da lakhi mamingna kimsi koi ko video sida mangonda miyamna tawiri bomong sim tamun neng bio masa soktuna karemnaba usittaba mangonda hanjan scam tawiba mangonda tawiri bomong si mangna khangma ngamdabadagi video sida kaplaga wangangli aduga asumna hairi I hate India masi amrom da yam sathini kai ningain ko adongi chechal sing atopa country sing da koiba satpa matamda lamdam madugi mioi singna asumna treat tawragadi adomgi isada kari faugani India da koiba satkadaba oiba taragadi mitna singna satnanaba American singna su haikre aduga maruina nupi sing sattanab su haigre maramdi India ji sep oidre haina mioi kharagi wakhal si aduki matik motpa sanga na chatkadabli chatsing chatpa aduki matik chakhotaba mioi sing marang kaina leiko khogi lebak sida phattaba thabak tawda akiba leite moida asiyong sakholaba lai su hairba mayam ama leirba lebak technology da su mamang thana changsilliba lebak amani ko adubu civic sense khangba mioi singdi amatta leitabdom tawi lebak ama sakhotpa haibasi khwadi maru oibasi afaba wakhlon khanba adubuni